Assam go lona ba Meghalaya gi ngamkhai da leiba Mukro village da ngarang thoki ba thodok ta Meghalaya gi mioi taruk leikhida ba amadi ani amana tamthina soki ba thodok adugi matung Meghalaya da tha sigi kun mari dagi numit ani chupna chathagada ba cherry blossom festival pangtholoroi haina Meghalaya gi chief minister Conrad Sangmana phongdokre thoki ba thodok adugi matang da emergency mifam ma pangthoki ba galonena thodok adugi matang da Union Home Minister Amit Shah ga paw phongnargani hairi Indonesia da yuwa habada mioi chani go humbuni pan gi mathakta punchi mangkhiba asopan kya nangan khiba amadi lan thum kya amangata thon khiba da Prime Minister Narendra Modi na thamoi sokna nuai da phongdokre ngarang Indonesia gi Java itatta thokiba thodokta sokluba singbu athuba matamda pagalakna ba paujil pi ki loinana awaba taraba pungphamda Indonesia gi damakta Indiana lepli haiki Thasagi manungda khangapok khonggang thokiba tongan ba thodok anida paiduna thamlamba phobei ama khawduna thamlamba lopham amaga minungsi leitana mai thadok lambagi thawongbu khangapok development society na akanba mongda condemn tawkibaga lonana phawmapu singda KDS na mateng pangkre hiramasi matangda KDS ki general secretary Thoksom Biswajit publicity secretary Kiran Kumar Ningthauja amadi executive member KS Ranjan Saruk Yaduna Pawgi Mifam Ama Kangapok Part 3 Makali Kaida Leba Kiran Kumar Ningthaujagi Yumda Pangthokre Mifam Aduda KDS ki publicity secretary Kiran Kumar Ningthaujana Paiduna Tamlamba Phogbai Mai Tharambagi Thogdogasi Tha Sigi Nipan Amadi Mapan gi Lonaba Hingda District Hospital Thoubal Kangapok ki Maningi Lokonda Thokibani Thogdogasida Moirangthem Naba Chandra Kangapok Awang Lekai gi Imung Manungna Ujaba Lau Sangam Amagi Paiduna Tamlamba Phogbai Sakang da basing na mai thadul tumna mangan ki ani subagi thogdok saikhom itomasa khangapok makha lekai na ujaba angom lokon da thokibani lau sangam amagi akhawba phobon sing adubo sakang da basing na maina tumna thadoki Indian Constitution na piba law gi matungina Air Prevention and Control of Pollution Act lisinga samapan mafumatoi gi makhada amadi National Green Tribunal Act lisinga ni tara gi makhada mara leirba miusing hakpa cherak piba yauri asugumba thogdogasina longi singna sel sangna amadi matam sangna honariba sida low ubada akiba phawagi phibam laklaba yai maramasina mari leinaba department na yengsanbina appeal torokli Lau khawra thampa hausi mai tharamba session 1 ITR ki matungina sai amadagina sai manga phawa simunda selo besi sidu thambe ai barana Air Pollution Control Act 1981 amadi National Green Tribunal ki section 15 ki matungina hygiene biona tonga ba matik saba tani PBI ra that is no pali sunna simba biosi sibu apasara kibina ba Manipuri level CM mele masinda ke deskin ke ni sari barana teng pangbi khiba simba yu manisida ka one kai amasi ka kale kai ni manisida Honorable Emily, KLC, Honorable Professor Warana, Topa, Williams, and the Point Number Group, Lesson Single, KDS People, one water take a social learner. I had about Sumba in the state, Qatar the Chathariba FIFA World Cup King, Asi, Marini Chanba Numiki matching the Morocco, Amadi, Croatia, Anina, Numiti Mamatung Pung, Homakai, Tahabada, Lamatangadori, Group Igi Mates Amada, Japan, Amadi, Germany, and Igi Marakta. Midang waram pung Turk makai tabada akan berlamba thengna bagalonana atopa match amadana Spain ga Costa Rica ni gi marta midang pung mapan makai gi match ta lamba thengna gadori ngarang sanaki ba match singda Losail Stadium da sanaki ba match ta Saudi Arabia na maming lereba Argentina bu goal ani amada maiti ba piki Al Rayyan Stadium da United Amadi Wals ani gi marta sanaki ba match ta goal amamam chanaduna draw oiki lonena group C gi oina stadium 974 da Mexico amadi Poland ani gi marta sanaki ba match goal amata chanaba ngamdana draw oikibani Haukiba pung kunmarida India da nong namioi chong gombu COVID positive oiki leiki da mi gi masingna manga oiki phagalapugi changcha da marfudara nipan daspek nipan cheno da leiri apun ba confirm case na koti mari lak nifu taru lising humdra subna humudra manga yokre active case masing thantaratuna lising taru subna nifu taru ta leikre leina asina maram oiraga leiki da mi gi masing lak manga lising kuntra changwa marfudara taruk sukre leina asidagi nawa phaduna discharge taukiba migi masing koti mari lak nifumathoi lising kunthraumdoi samri kunthraumdoi jokre leina sidagi ngakthoknaba vaccine kapthokpa apunba migi masingna koti chani ga 38 lak marfu ga taret lising marfu nipan samri ga nifu henkre malem gi oino covid lai chana khwaidagi hena sohallaba lebak singe manungda USA na hanba India na ni subada amadi France na subada leiri awang no post state ki oina Assam na hanba Mizoram na ni suba amadi Manipur na subada leiri